Akasvani Imphal Khetrimayum Chitrabhanu na pauk pazari ahan padamaru ebapau Varki Subansu Sukla International Space Mission da chatlagani masina leba asigi Space Mission da anoba pandup ama hanglagani Med Department hari lakadar wenu mangani asida Manipuri mapam ayamba da aka araw yauna akan manong chugani amasung Chhattisgarh gi Sukma zila da Mawis kuntra humdo ngasi sarkar da changjakre Indian Air Force ki Group Captain Subhansu Sukla Exim Space Mission AX4 da saruk yagani mission asina International Space Mission gi saruk amo oina lemai de kilometer chamri sunu nipan gi awang bada leba International Space Station da mathang thag da chanana bagi pandam thamli Kendrick Space amasung Atomic Energy gi Rise Mantri Dr. Jitendra Singha na wafamasi lawfuludun hai mission asida varaki astronaut Sukla na saruk yabangam ba asi space ki lamda anawa pandup hangbangam lagani Manipur Fire Service na Bibak na National Fire Service Table Palangamari Lena na Pangtoki Birosh na iba Changdam na bagi fal lak thokle Changdam na ba adu da Comprehensive Concept School Sangai Parogi Akham Morris na ahan ba Sainik School Imphal gi Nelson Soraisam na anishuba amasung Tanitos Unique School Julalun gi Angelina Ningthozam na ahum suba taki makong mutang tarba mahairoi singda tha sigi kunda Manipur Fire Service Headquarters da Pangtopa thorum amada yenthokani PK Theophilus Pu Kendra Mines Mantralogi Geological Survey of India gi Geology ki Director oina amasung Major Raisi PBbu Donor Mantralogi Plan Evaluation amasung Monitoring gi Director oina kalakraba matungda makhoi bungasi okpugi thorum ama Senapati Zilla gi Rikhumai tafok da pangthokre India Meteorological Department Imphal Center and Hari lakadar wenu mangan esta raja asigi mafam ayamba da akha yaw-yawna akan manong chugani nongju nulsagi loisang matung ina pungda kilometer kuntra dagi nifu phawba yangna nungsit yawna nong chugani amarom da leba asigi Gujarat Damanju amasung Dadar and Nagar Haveli da lakadar wenu mitere ni esta ka hena sabagi awaba mayoknagani Chhattisgarh gi Sukma zila da Mawis kuntraum de ngasi sarkar da changjakraba Mawising asi phabangamba miyosing de lupa lak nipumapan pigani haina sarkana hanana laukthokrabani ngasi sarkar da changjakhiba adugi manung da Mawis taramathoi di Sukma zila gi badesi da Gram Panchayat da makhoi gi thabaksing adu pangthokpani hariba mafam asi Bastar Division gi manung chana nextla leitaba ahanba Gram Panchayat ni haina sarkana laukthokre Amarom the Griha Mantri Amisan Hairi Rise Asigi Vijaypur Zilla da Cobra Commando amasung Chhattisgarh Police na tibhumbuki thabak chathabada pokhaba yaba machaksing amadi khuzuklek konana Maows ki miyoi kungani toy phagat pangamkhi Social media da thagat pa post amada Sri Sahan Hai Sukma Zilla gi Bade City Panchayat da Maowising Sarkar asina changjarkhiba asina mafam asibu Mawis leitaba panchayat ni haina lokthokle Mawising na makhoi gi khulai sing thadokna sarkar da changjirukna mahausa gi punsida hanjilhana na ba Sri Sahana apil tauri mangna hai matang chegi mas kontra matoi fawi manung da leba asidagi Mawising gi irang lushine na ba sarkar na pandam thamli Border Security Force BSF na Punjab gi Tantaran amasung Amritsar gi Pakistan galona bangang khoi paring dagi yamlab khuzuk laising amadi nisa gi polong kya fagat pangamle BSF amasung Punjab Police gi apun bakangbu amana Amritsar da thibhumba gi thabuk chathabada pistol tor amasung magazine taramari fagat ki aduga Tantaran da pistol ahum yauna kapa yariba nongmai marudra tare amadi heroin fagat pangamki BSF na hai fagalaba polam sing asi Bharat ta hingsa gi thodok sing thona bagi damak Pakistan gi ngangphai dagi drone sinduna leba asita pushilakhi bani Lambi kudongtiba thodok sing thondanaba gari sing yangna thobagi chang onanaba radar equipment sing nabagi anobo chatna kanglong sing kendra sarkar na lokthokre anobo chatna kanglong sing asi legal metrology general rules listing ani taramathogi makhada packet kadabani kendra gi consumer affairs food and public distribution mantraloy ngasi thokpa cherol amada hai lambi sing da aso engam thondanaba amadi traffic ki samasya sing hanthana bagi dama chatna kanglong asi che asi gi julai amadi gi chatna ba hogani aroiba da maruiba paw amukhana Varki Subansu Sukla International Space Mission da chatlagani masina leiba asigi Space Mission da anoba pandup ama hanglagani Med Department hari lakadur wenimi mangani asida Manipuri mafam ayamba da akha araw yawna akan manong chugani amasung Chhattisgarh gi Sukma zilla da Mawis kuntraum doingasi sarkar da changjakre Paul Rizari